ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯑꯗꯨꯉꯩ ꯈꯨꯜ ꯑꯃꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪ ꯄꯨꯝꯕꯅ ꯃꯥꯕꯨ ꯉꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯇꯣꯞꯄ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯁꯨ ꯃꯥꯕꯨ ꯂꯨꯝꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯥꯎꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯥꯎꯊꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯕꯗꯒꯤ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯂꯨꯍꯣꯡꯈꯤꯕꯗ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯩꯐꯕꯁꯨ ꯑꯃꯅꯤ꯫ ꯀꯩꯐꯕ ꯂꯩꯍꯥꯎꯅ ꯂꯨꯍꯣꯡꯈꯤꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤꯅꯤ ꯍꯥꯏꯅ ꯌꯨ ꯊꯛꯂꯤ꯫ ꯀꯩꯐꯕꯅ ꯑꯩ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯂꯩꯍꯥꯎ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯅꯨꯖꯥꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯦꯜꯁꯨ ꯄꯥꯏꯈ꯭ꯔꯕ ꯁꯛꯁꯨ ꯐꯖꯈ꯭ꯔꯕ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯝꯆꯥ ꯁꯔꯥꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯍꯥꯏ ꯄꯤꯁꯛ, ꯋꯥꯌꯨ ꯌꯥꯎꯕ ꯇꯣꯡꯕꯥꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯒ ꯒꯣꯔꯣ ꯒꯣꯔꯣ ꯆꯤꯡꯒꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯄꯤꯁꯛꯅ ꯁꯦ ꯏꯌꯥꯝꯕ, ꯅꯪꯁꯨ ꯐꯖꯅꯗꯤ ꯆꯜꯂꯤꯍꯦ ꯐꯤꯕꯝ ꯃꯇꯥꯗꯨꯒ꯫ ꯀꯩꯐꯕꯅ ꯍꯥꯎꯔꯦ꯫ ꯍꯥꯏ ꯄꯤꯁꯛ, ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯗ꯭ꯔꯅꯦ? ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯍꯧꯁꯦ꯫ ꯑꯩꯒꯤ ꯁꯛꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤꯗ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯑꯗꯨꯝ ꯐꯕꯅꯤ꯫ ꯐꯖꯩ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ, ꯅꯁꯥꯁꯨ ꯌꯥꯝ ꯐꯩ꯫ ꯁꯛꯃꯛꯅ ꯄꯥꯛꯅꯝ ꯑꯀꯥꯕ ꯍꯦꯛ ꯃꯥꯟꯈꯩ, ꯐꯤꯕꯝꯁꯤꯅ ꯆꯨꯝꯕꯁꯤꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯥꯅ ꯃꯁꯥꯁꯦ ꯐꯖꯩ ꯀꯥꯏꯅꯁꯨ ꯈꯟꯖꯔꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯃꯥꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯗꯨꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯃꯥꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯁꯦ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯄꯤꯁꯛ꯫ ꯍꯣ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ? ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃ ꯑꯣꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯍꯥꯎꯗꯤ ꯆꯥꯎꯊꯣꯏꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ, ꯂꯩꯍꯥꯎ, ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯄꯤꯕꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ, ꯁꯤꯗ ꯐꯝꯃꯣ, ꯅꯪ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ? ꯄꯤꯕꯥꯅ ꯍꯣ ꯀꯩꯝ ꯆꯥꯔꯣꯏ, ꯑꯩꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯑꯝꯇ ꯂꯩꯔꯒ ꯄꯤꯒꯦꯅ ꯊꯤꯜꯂꯛꯏꯅꯦ꯫ ꯏꯁ, ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯣ꯫ ꯑꯗꯣ ꯅꯪ ꯂꯪꯐꯩꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯂꯤꯅꯣ? ꯀꯨꯏꯗ꯭ꯔꯤ, ꯉꯁꯤ 4ꯅꯤ ꯐꯥꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯃꯣꯏꯗ ꯃꯥꯒ ꯈꯪꯅꯧꯋꯣ, ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗꯒꯤꯅꯤ꯫ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ꯫ ꯑꯣ, ꯍꯥꯟꯅ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯂꯩꯍꯥꯎꯒꯤ ꯃꯔꯨꯞꯅꯤꯅ ꯑꯩꯁꯨ ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯂꯩꯍꯥꯎ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ꯫ ꯀꯩꯁꯨꯝꯗꯤ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯔꯦ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯧ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯍꯥꯎꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯂꯩꯍꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯪꯅꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯌꯦꯇꯨꯝ ꯄꯥꯏꯗꯨꯅ ꯐꯤ ꯐꯣꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯤꯒꯤ ꯐꯠꯇꯕ ꯅꯣꯛꯅꯕ ꯌꯥꯗꯦ, ꯃꯤꯒꯤ ꯑꯁꯤ ꯑꯅꯥ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯗꯣꯝꯆꯥ, ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥ ꯃꯤꯒꯤ ꯐꯠꯇꯕ ꯅꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯗꯣ? ꯍꯣ, ꯑꯉꯥꯡꯗꯨꯗ ꯆꯨꯔꯨꯡꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤ꯫ ꯃꯤꯔꯣꯜꯂꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ,
ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯐꯕ ꯃꯆꯤ ꯑꯣꯏꯒꯗꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯑꯗꯨꯕꯨꯅꯦ ꯀꯤꯍꯣꯝꯒꯨꯝꯕ ꯑꯋꯥꯊꯕꯤꯒꯨꯝꯕꯗꯤ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥ ꯀꯤꯍꯣꯝ ꯑꯃꯗꯤ ꯑꯋꯥꯊꯕꯤꯁꯦ ꯑꯉꯥꯡ ꯀꯥꯏꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯆꯥꯕ ꯐꯠꯇꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯑꯩꯁꯦ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯦ ꯆꯥꯎꯊꯣꯏꯗꯣ ꯁꯥ ꯉꯥ ꯊꯋꯥꯏ ꯄꯥꯟꯕ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯆꯥꯎꯊꯣꯏꯗ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯅꯤꯡ ꯃꯌꯥ ꯆꯪꯕ ꯈꯣꯡ ꯍꯥꯝꯕꯗ ꯅꯀꯣꯛꯇꯣ ꯐꯤ ꯑꯃꯅ ꯑꯗꯨꯝ ꯀꯨꯞꯄꯨ ꯍꯣꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯃꯗꯣꯝꯆꯥꯗꯨꯅ ꯍꯣ ꯏꯃꯧꯗꯅꯦ ꯑꯐ ꯐꯠꯇꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯕꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯍꯥꯎꯁꯨ ꯊꯥꯕꯨꯝ 10 ꯐꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝ ꯁꯥꯕ ꯑꯃ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯌꯨꯝ ꯑꯗꯨ ꯀꯩꯐꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯤ ꯀꯩꯐꯕꯅ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯥ ꯂꯥꯛꯆꯔꯤ ꯏꯌꯥꯝꯕ ꯆꯥꯎꯊꯣꯏ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯅ ꯍꯣꯏ ꯏꯌꯥꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯐꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯩꯐꯕ ꯑꯗꯨ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯤꯁꯛꯀ ꯋꯥꯔꯤ ꯇꯧꯔꯤ ꯄꯤꯁꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯤ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯌꯥꯎꯔꯛꯄ ꯋꯥꯅꯤ ꯄꯤꯁꯛꯅ ꯑꯗꯨ ꯌꯥꯎꯔꯛꯂ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎ ꯂꯧꯈꯤꯕꯒꯤ ꯐꯨꯅꯤꯡꯉꯤꯔꯣ ꯐꯨꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤꯕ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯁꯜꯂꯒ ꯂꯩꯍꯥꯎꯒ ꯅꯛꯁꯤꯟꯅꯅꯕ ꯁꯤꯟꯁꯤꯔ ꯈꯜꯂꯤꯕ ꯑꯁ ꯌꯥꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗ ꯀꯔꯟ ꯇꯥꯔꯨꯔꯅꯨ ꯃꯣꯏꯔꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯟꯗꯦ ꯑꯩ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯏꯌꯥꯝꯕ ꯅꯪꯅ ꯂꯩꯍꯥꯎ ꯄꯥꯝꯕꯁꯤꯗꯤ ꯍꯨꯏꯅ ꯑꯃꯥꯡꯕ ꯄꯥꯝꯕꯒꯨꯝ ꯄꯥꯝꯃꯦꯗꯨꯅꯤ ꯍꯦ ꯇꯥꯅꯤꯡꯗꯦ ꯄꯤꯁꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯧꯖꯔꯁꯅꯨꯀꯣ ꯊꯥꯡ ꯆꯥꯖꯁꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯀꯩꯐꯕ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯃꯤ ꯑꯃ ꯁꯥꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡꯒ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯀꯩꯐꯕꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯉꯣꯟꯗ ꯇꯠꯇꯅ ꯀꯥꯔꯟ ꯇꯥꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯩꯐꯕ ꯑꯗꯨ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯉꯥꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯔꯤꯉꯩ ꯀꯩꯐꯕꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯏꯅꯥꯎ ꯆꯥꯎꯊꯣꯏ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯧꯊꯣꯛꯆꯔꯒꯦ ꯀꯧꯊꯣꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯪ ꯂꯩꯔꯗꯤ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯇꯥꯗ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯃꯣꯏꯗ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯩꯍꯥꯎꯅ ꯆꯪꯈꯤꯕ ꯑꯗꯨ ꯀꯩꯐꯕꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯍꯧꯏ ꯆꯥꯎꯊꯣꯏꯅ ꯏꯌꯥꯝꯕ ꯑꯗ ꯁꯨꯝ ꯂꯦꯞ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯀꯥꯏꯗ ꯆꯠꯄꯤꯔꯨꯏꯅꯣ ꯀꯩꯊꯦꯜ ꯆꯠꯂꯨꯔꯤꯔꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯤꯕꯅꯤ ꯑꯗꯨꯗ ꯉꯥꯁꯦ ꯂꯩꯍꯥꯎꯗ ꯄꯤꯖꯅꯤꯡꯗꯨꯅ ꯊꯤꯜꯂꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯎꯗ ꯄꯤꯖꯅꯤꯡꯗꯨꯅ ꯊꯤꯜꯂꯛꯂꯤꯅꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤꯅꯕ ꯁꯤꯟꯁꯤꯗ ꯂꯩꯍꯥꯎꯗ ꯑꯗꯨꯝ ꯄꯜ ꯂꯩꯔꯤ ꯑꯗꯨꯒꯤꯕꯨ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯑꯗꯨꯗꯤ ꯏꯌꯥꯝꯕꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗ ꯍꯥꯏꯔꯛꯅꯕꯅꯤꯅꯦ ꯑꯩꯅ ꯊꯑꯣꯏꯅ ꯉꯥ ꯂꯩꯔꯒ ꯊꯤꯜꯂꯛꯂꯤꯕꯁꯦ ꯂꯩꯍꯥꯎꯅ ꯊꯣꯡꯕ ꯉꯥ ꯆꯥꯔꯨꯔꯒꯦ ꯍꯥꯏꯅ ꯁꯦꯜꯒ ꯇꯤꯡꯈꯩ ꯂꯩꯔꯤꯅꯤ ꯅꯪꯒ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯅꯣꯅꯦ ꯑꯩꯒꯤꯁꯦ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯤꯅꯤ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥꯁꯨ ꯃꯈꯨꯠꯇ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯃꯔꯨꯞ ꯌꯥꯝ ꯊꯥꯖꯗꯦ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯄꯤꯕꯥꯅ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯑꯕꯣꯛꯅ ꯍꯤꯡꯈꯣꯜꯗ ꯄꯥꯟꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯍꯥꯎꯒꯤ ꯊꯤꯟꯕꯤꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯅꯤ ꯂꯩꯍꯥꯎ ꯉꯁꯥꯏꯗꯒꯤ ꯀꯩꯐꯕ ꯂꯥꯛꯄ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯄꯤꯕꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯄꯤꯕꯥ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯂꯥꯛꯂꯤꯅꯤ ꯅꯣꯏ ꯑꯕꯣꯛꯅ ꯍꯦꯟꯖꯥꯡ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯊꯤꯟꯕ ꯂꯥꯛꯂꯤꯅꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯣꯏ ꯌꯥꯏꯅꯦ ꯀꯨꯏꯔꯦ ꯅꯪꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯒ ꯆꯥꯈꯤꯗꯕ ꯉꯁꯤꯗꯤ ꯅꯪꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯗꯣ
ꯍꯥꯎꯅ ꯆꯥꯊꯔꯒꯦ ꯑꯁꯨꯝꯅ ꯀꯩꯐꯕꯅ ꯄꯨꯔꯛꯄ ꯉꯥ ꯑꯗꯨ ꯂꯩꯍꯥꯎꯅ ꯊꯣꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯐꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯄꯤꯕꯥ ꯑꯃꯗꯤ ꯂꯩꯍꯥꯎꯕꯨ ꯐꯠꯇꯅ ꯆꯥꯎꯊꯣꯏꯗ ꯎꯍꯜꯂꯒ ꯂꯩꯍꯥꯎ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯑꯅꯤ ꯑꯁꯤ ꯈꯥꯏꯅꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯩꯐꯕ ꯑꯗꯨ ꯆꯥꯎꯊꯣꯏꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯄꯍꯧꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯩꯐꯕꯅ ꯆꯥꯎꯊꯣꯏꯕꯨ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯝꯃꯤ ꯀꯩꯐꯕꯅ ꯅꯪꯁꯨ ꯍꯤꯗꯥꯛꯁꯤ ꯊꯛꯎꯁꯦ ꯆꯥꯎꯊꯣꯏꯅ ꯏꯌꯥꯝꯕ ꯑꯩꯗꯤ ꯍꯤꯗꯥꯛ ꯊꯛꯇꯦ ꯑꯩꯗꯤ ꯅꯤꯁꯥꯁꯦ ꯀꯩ ꯍꯩꯅꯖꯗꯦ ꯍꯦꯔꯥ ꯌꯨꯕ ꯅꯤꯁꯥꯔꯣ ꯌꯨꯗꯤ ꯍꯤꯗꯥꯛꯅꯤꯅꯦ ꯅꯪꯁꯨꯕ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯁꯦ ꯊꯛꯆꯤꯜꯂꯨꯁꯦ ꯏꯌꯥꯝꯕ ꯋꯥꯔꯧꯕꯤꯒꯅꯨ ꯅꯅꯥꯎ ꯊꯛꯆꯔꯣꯏ ꯀꯩꯐꯕꯅ ꯅꯝꯗꯅ ꯆꯥꯎꯊꯣꯏꯗ ꯌꯨ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯅꯌꯥꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯅꯌꯥꯝꯕꯅ ꯍꯥꯏꯗꯣꯏꯁꯦ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯩ ꯋꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯅꯣꯏꯗ ꯄꯤꯕ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗꯣ ꯃꯗꯣ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯕ ꯏꯆꯨꯝ ꯆꯨꯝꯗꯦꯅꯦ ꯃꯥꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯂꯩꯍꯥꯎꯁꯨ ꯑꯗꯨꯃꯛꯉꯥꯏ ꯃꯥꯁꯨ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯋꯤꯅꯦ ꯏꯌꯥꯝꯕꯅ ꯂꯥꯟꯅ ꯎꯕ ꯑꯣꯏꯔꯝꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞꯅꯤ ꯏꯍꯦ ꯄꯪꯈ꯭ꯔꯦꯗ ꯆꯥꯎꯊꯣꯏ ꯅꯪꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯃꯔꯨꯞꯅꯦ ꯍꯥꯏꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯃꯤ ꯅꯪꯕꯣ ꯏꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯕꯅ ꯆꯥꯎꯊꯣꯏꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯄꯤꯕꯥꯕꯨ ꯐꯠꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯌꯨ ꯉꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯩ ꯅꯨꯄꯤ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯏꯃꯨꯡꯗ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯅꯪ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ ꯂꯩꯍꯥꯎꯅ ꯀꯩꯅꯣ ꯃꯣꯏꯇꯥ ꯃꯅꯝꯁꯤꯗꯤ ꯅꯪ ꯌꯨ ꯊꯛꯂꯕ꯭ꯔꯣ ꯍꯤꯠ ꯑꯩ ꯌꯨ ꯊꯛꯇꯦ ꯁꯤꯗꯤ ꯍꯤꯗꯥꯛꯅꯦ ꯍꯤꯗꯥꯛ ꯌꯨ ꯅꯠꯇꯦꯀꯣ ꯍꯤꯗꯥꯛꯅꯦ ꯂꯩꯍꯥꯎ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯋꯥꯡꯕ ꯎꯇꯣꯟꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨ ꯊꯛꯆꯤꯜꯂꯒꯅꯦ ꯁ꯭ꯋꯥꯏꯗ ꯁꯣꯏꯔꯣꯟ ꯂꯣꯟꯕꯤꯔꯅꯨ ꯅꯪꯗꯤ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯗꯨꯅ ꯅꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ ꯀꯔꯤꯅꯣ ꯃꯣꯏꯇꯥꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯁ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯁꯦ ꯌꯥꯔꯤꯁꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤꯁꯦ ꯅꯁꯥꯗꯨ ꯐꯥꯎꯅꯦ ꯅꯊꯟꯇ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯑꯗꯨ ꯍꯩꯔꯪ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯂꯤ ꯇꯟꯖꯥꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯄꯤꯔꯛꯎ ꯁꯦ ꯑꯗꯣ ꯃꯣꯏꯇꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯌꯨ ꯊꯛꯂꯛꯂꯤꯗꯦ ꯊꯛꯏꯅꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯌꯨ ꯊꯛꯄꯗꯣ ꯀꯌꯥ ꯄꯥꯝꯗꯦ ꯃꯊꯪꯗꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯣꯏꯇꯥꯅ ꯌꯥꯝ ꯇꯣꯏꯅ ꯄꯨꯜꯂꯤꯕ ꯀꯩꯐꯕꯗꯣ ꯃꯗꯣ ꯄꯨꯟꯒꯅꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯤꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯃꯥꯅ ꯇꯥꯅꯤꯡꯗꯦ ꯏꯌꯥꯝꯕ ꯀꯩꯐꯕꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯂꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨ ꯊꯛꯄ ꯊꯛꯇꯕꯒꯤ ꯃꯇꯥꯡꯗ ꯋꯥꯁꯨ ꯉꯥꯡꯂꯛꯀꯅꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯑꯩꯁꯦ ꯃꯣꯏꯇꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯄꯥꯝꯗ ꯍꯥꯏꯅꯗ꯭ꯔꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯐꯕꯗꯣ ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯅ ꯌꯨꯝꯁꯤꯗꯁꯨ ꯆꯪꯍꯜꯂꯛꯀꯅꯨ ꯐꯔꯦꯅꯦ ꯑꯩꯁꯨ ꯏꯌꯥꯝꯕ ꯀꯩꯐꯕꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯔꯣꯏꯒꯦ ꯑꯩꯒꯁꯨ ꯄꯨꯜꯂꯔꯣꯏꯒꯦ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯄꯤꯕꯥꯗꯣ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯅꯪꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯅꯔꯅꯨ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯃꯇꯥꯡꯁꯤꯗ ꯄꯤꯕꯥ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯊꯕꯤꯌꯨ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪ ꯄꯤꯕꯥꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯍꯥꯎꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯀꯩꯐꯕꯗ ꯏꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯍꯥꯎꯗ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯂꯩꯍꯥꯎꯕꯨ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ
ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯩꯐꯒ ꯄꯨꯟꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯑꯗꯨ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅ "ꯄꯤꯕꯥ, ꯀꯔꯤ ꯂꯩꯔꯦ?" ꯄꯤꯕꯥꯅ "ꯑꯕꯣꯛꯅ ꯅꯪꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯕꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ꯫ ꯅꯣꯏ ꯏꯃꯥꯁꯨ ꯑꯕꯣꯛꯀꯤꯗ ꯉꯔꯥꯡꯗꯒꯤ ꯂꯩ꯫ ꯑꯗꯨꯅ ꯑꯕꯣꯛꯅ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯩ ꯅꯣꯡꯃ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯆꯠꯂꯣ꯫ ꯀꯩꯅꯣ ꯇꯥꯜꯂꯛꯏꯁꯤꯅ? ꯑꯩꯗꯤ ꯅꯣꯏꯗꯒꯤ ꯀꯩꯅꯣ ꯈꯔ ꯆꯥꯒꯦꯅ ꯈꯜꯂꯒ ꯆꯠꯂꯣꯅ ꯇꯥꯟꯁꯤꯜꯂꯛꯏ꯫ ꯇꯥꯟꯕ ꯅꯠꯇꯦ, ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦ, ꯑꯗꯨꯒꯤꯅꯤ꯫ ꯂꯥꯟꯅ ꯈꯟꯅꯣ꯫ ꯈꯟꯗꯦꯍꯦ, ꯏꯁ ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯅꯪ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯀꯣ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯕꯛ ꯆꯠꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯗꯤ ꯋꯥꯊꯣꯛ ꯊꯣꯛꯂꯅꯤ ꯈꯟꯅ ꯃꯥꯅ ꯄꯤꯕꯥꯕꯨ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯁꯣꯝꯗ ꯄꯤꯕꯥꯅ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯀꯩꯐꯕꯅ ꯎꯔꯝꯃꯤ꯫ ꯀꯩꯐꯕꯅ ꯆꯥꯎꯊꯣꯏ, ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯈ꯭ꯔꯤꯁꯤꯕꯨ ꯄꯤꯕꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯌꯥꯝꯕ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯃꯁꯤꯒꯤ ꯄꯤꯕꯥ ꯍꯥꯏꯕꯁꯤꯒ ꯂꯣꯟꯅ ꯎꯅꯔꯤ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ꯫ ꯆꯥꯎꯊꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯦꯅ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯗꯣ ꯄꯤꯕꯥꯒꯤ ꯃꯆꯥꯕꯨ ꯃꯥꯟꯖꯤꯜꯂꯛꯑꯦ꯫ ꯆꯥꯎꯊꯣꯏ ꯀꯩꯐꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯀꯩꯐꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯜꯂꯛꯂꯝꯃꯤ꯫ ꯀꯩꯐꯕꯅ "ꯍꯥꯏ, ꯀꯩꯅꯣ ꯃꯁꯤꯁꯤꯕꯨ? ꯑꯩ ꯑꯣꯏꯅ ꯐꯨꯔꯛꯇꯣꯏꯔ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯥꯏ, ꯆꯥꯎꯊꯣꯏ, ꯑꯃꯨꯛꯇ ꯐꯥꯊꯧꯅꯦ ꯅꯪꯕꯣ꯫ ꯏꯌꯥꯝꯕ, ꯉꯁꯤꯗꯤ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤ, ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ." ꯆꯥꯎꯊꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯩꯐꯕꯅ "ꯍꯥꯏ, ꯐꯨ ꯀꯧ, ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯇꯧꯅꯨ꯫ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯃꯥꯡꯖꯍꯧꯅꯤ꯫ ꯃꯥꯒꯤ ꯂꯩꯍꯧ ꯍꯥꯏꯕꯤꯗꯨꯁꯨ ꯀꯣꯛ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦꯗꯤ ꯑꯩꯅ ꯃꯥ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯕꯅ ꯁꯤꯗꯧꯔꯤ꯫ ꯍꯣꯏꯗ, ꯉꯥꯏꯔꯒꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯅꯤꯁꯦ ꯈꯩꯅꯔꯗꯧꯁꯤꯕꯨ꯫ ꯂꯩꯍꯥꯎꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯍꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯕ ꯅꯣꯛꯂꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯁꯣꯝꯗ ꯂꯩꯍꯥꯎ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤ꯫ ꯂꯩꯍꯥꯎꯅ "ꯏꯆꯥ ꯊꯣꯏꯕ, ꯁꯦ ꯏꯃꯥ ꯀꯥꯏꯗ ꯂꯩꯊꯤꯔꯣ?" ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯥꯐꯩ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥꯕꯨ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯆꯥꯎꯊꯣꯏꯅ ꯂꯩꯍꯥꯎꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯈꯤꯕ꯫ "ꯑꯌꯣ, ꯃꯣꯏꯗ ꯀꯔꯤꯅꯣ? ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ!" "ꯍꯩ, ꯂꯝꯆꯠ ꯅꯥꯏꯗꯕꯤ! ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯅꯪ! ꯍꯩ, ꯄꯤꯕꯥꯅ ꯂꯥꯛꯂꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ?" "ꯅꯠꯇꯤꯌꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯑꯕꯣꯛ ꯅꯥꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ." "ꯅꯪ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏꯅ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯅ ꯀꯞꯄ ꯎꯕꯗ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯐꯩ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯈꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ!" ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯋꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯃꯣꯏꯇ, ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ? ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯏꯈ꯭ꯔꯒꯦ? ꯃꯣꯏꯇꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ." "ꯍꯦ, ꯑꯩꯉꯣꯟꯗ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯂꯛꯀꯅꯨ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯅꯪꯒ ꯄꯤꯕꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ? ꯑꯉꯥꯡꯁꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ! ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯋꯥꯈꯜꯗꯣ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯀꯥꯏꯕ ꯂꯤꯆꯠꯆꯈ꯭ꯔꯒꯦ?" ꯆꯥꯎꯊꯣꯏ ꯁꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ "ꯍꯦ, ꯂꯝꯆꯠ ꯐꯖꯕꯤ ꯁꯥꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯧꯅꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯋꯥ ꯁꯥꯗꯗꯨꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯂꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯪꯒꯤ ꯅꯆꯥꯁꯤꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯂꯩꯍꯥꯎ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪꯒꯤ ꯄꯥꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥ-ꯏꯆꯥ ꯂꯩꯔꯝꯂꯦꯅ ꯆꯠꯂꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯂꯒ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯃꯈꯣꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯨꯡꯂꯔꯤ꯫ ꯂꯩꯍꯥꯎ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯑꯗꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯍꯥꯎ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯕꯨ ꯏꯃꯥꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯍꯟꯗꯦ ꯍꯥꯏꯅ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯁꯤ꯫ ꯃꯊꯪꯕꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯆꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯥꯎꯊꯣꯏꯃꯥꯒ ꯀꯩꯐꯥꯕꯒ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯐꯥꯕꯅ ꯑꯩꯅ ꯃꯥꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯑꯄꯪꯗꯨꯗ ꯍꯤꯒꯥꯏ ꯋꯥ ꯐꯖꯅ ꯀꯥꯝꯁꯤꯟꯈ꯭ꯔꯕꯅꯤ ꯉꯁꯤꯁꯨ꯫ ꯀꯨꯏꯔꯔꯣꯏ ꯂꯩꯍꯥꯎꯗꯣ ꯆꯥꯎꯊꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯗꯧꯕ꯫ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯍꯥꯎꯗꯣ ꯀꯗꯔ ꯇꯧꯔꯒ ꯐꯥꯔꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯊꯝꯂꯅꯤ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ꯫ ꯄꯤꯁꯛꯅ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯝꯗꯧꯕ? ꯃꯆꯥꯅꯨꯄꯥꯗꯨꯔꯣ? ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯆꯥꯎꯊꯣꯏꯁꯦ ꯄꯪꯗꯤ ꯄꯪꯉꯤꯍꯦ꯫ ꯃꯥꯒꯤ ꯐꯈ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏ ꯃꯁꯛꯇꯤ ꯈꯪꯗꯈꯩ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯂꯩꯍꯥꯎꯗꯣ ꯑꯩꯅ ꯄꯤꯕꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯗ ꯃꯥꯅ ꯊꯥꯖꯗꯅ ꯇꯧꯔꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕ ꯆꯥꯅꯤ, ꯄꯤꯁꯛ ꯑꯩꯁꯦ ꯁꯤꯡꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯕ ꯆꯥꯎꯊꯣꯏꯅ ꯀꯩꯐꯥꯕꯗ ꯃꯌꯥꯡꯂꯦꯟꯗ ꯀꯥꯎꯊꯔꯛꯂꯝꯃꯤ꯫ ꯑꯌꯣꯃ! ꯍꯣꯏ, ꯀꯅꯥꯅꯣ? ꯃꯤ ꯎꯁꯤꯠꯇꯕ! ꯆꯧꯕ ꯅꯠꯇꯦ, ꯆꯥꯎꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯥꯎꯊꯣꯏ ꯋꯥꯃꯇ ꯍꯥꯏꯗꯅ ꯀꯩꯐꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯣ ꯑꯩ ꯁꯤꯔꯦ! ꯍꯥꯏ ꯆꯥꯎꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯣꯃꯤ ꯅꯪꯕꯣ! ꯃꯤ ꯐꯠꯇ, ꯅꯪꯅ ꯑꯩꯒꯤ ꯂꯩꯍꯥꯎꯕꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯍꯟꯕ, ꯅꯪ ꯉꯁꯤꯗꯩ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯌꯣꯃ! ꯅꯥꯏꯅꯍꯦ! ꯑꯌꯣ! ꯍꯥꯏ ꯄꯤꯁꯛ, ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎ ꯂꯥꯎꯅꯦ꯫ ꯑꯩꯒꯤ ꯃꯥꯏꯁꯤ ꯃꯥꯅ ꯀꯤꯟꯅ ꯊꯤꯟꯃꯟꯗꯅ ꯆꯐꯨ ꯀꯥꯏꯕꯗꯧꯅ ꯀꯥꯏꯗꯧꯔꯦꯃꯤ꯫ ꯑꯌꯣꯃ! ꯂꯥꯎꯅꯦ ꯄꯤꯁꯛ ꯅꯪꯕꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯂꯥꯎꯃꯤ꯫ ꯄꯤꯁꯛꯅ ꯉꯝꯃꯔꯣꯏ, ꯑꯩꯁꯨ ꯑꯃꯨꯛ ꯐꯨꯕ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯆꯠꯍꯧꯔꯒꯦ ꯌꯨꯝꯗ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯇꯤ ꯆꯥꯎꯊꯣꯏꯕꯨ ꯀꯤꯔꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯕ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯗ ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯈꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯀꯥꯗꯁꯨ ꯂꯩꯇꯦꯅꯦ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯔꯣꯝꯗꯒ ꯆꯠꯈ꯭ꯔꯖꯥꯠꯂ ꯃꯥꯕꯣ? ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ! ꯂꯩꯇꯖꯥꯠꯂꯣ? ꯏꯗꯣꯝꯆꯥ! ꯑꯣ ꯏꯗꯣꯝꯆꯥ! ꯍꯥꯎ, ꯇꯥꯔꯦ꯫ ꯆꯥꯎꯊꯣꯏ, ꯀꯩꯗꯧꯔꯦ? ꯂꯩꯍꯥꯎ ꯂꯥꯛꯄ꯭ꯔꯥ ꯏꯗꯣꯝꯆꯥ? ꯂꯥꯛꯇꯦꯅꯦ ꯑꯩꯈꯣꯏꯗꯗꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯏꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯖꯥꯠꯅꯣ? ꯅꯪꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕꯣ? ꯍꯣꯏ, ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯄꯥꯝꯗꯒ ꯆꯠꯄ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯉꯁꯥꯏꯗꯣ ꯑꯩꯒ ꯈꯟꯅꯈꯤꯕꯅꯤ꯫ ꯃꯄꯥꯝꯗ ꯆꯠꯂꯝꯕꯁꯨ ꯌꯥꯏ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯌꯦꯡꯂꯨꯔꯣ꯫ ꯑꯗꯣ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯨꯝꯗ ꯄꯨꯔꯛꯎꯀꯣ꯫ ꯑꯃꯨꯛ ꯐꯨꯆꯩꯗꯅ ꯇꯧꯕꯤꯔꯨꯅꯨ꯫ ꯇꯧꯔꯣꯏꯗ ꯏꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯗꯣꯝꯆꯥꯗꯣ ꯑꯁꯨꯝꯅ ꯃꯗꯣꯝ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯨꯛ ꯐꯨꯕꯤꯗꯅ ꯂꯩꯍꯥꯎꯗꯣ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯊꯣꯏꯁꯦ ꯐꯅ ꯐꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫
ꯂꯩꯍꯥꯎꯒꯤ ꯈꯟꯕꯗ ꯑꯩ ꯑꯗꯨꯝ ꯋꯥꯕꯤ ꯁꯣꯝꯗ ꯆꯥꯎꯊꯣꯏꯅ ꯂꯩꯍꯥꯎꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎꯕꯨ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯃꯕꯣꯛ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯕꯨ ꯊꯤꯔꯝꯃꯤ ꯃꯥꯅ ꯂꯩꯍꯥꯎ ꯊꯤꯕ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯈꯔꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯑꯃ ꯏꯁꯤꯡꯗ ꯇꯥꯎꯊꯔꯛꯄꯗꯨ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥ ꯈꯔꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯈꯨꯜꯗꯁꯨ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯌꯥꯝꯕ 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 ꯆꯥꯎꯊꯣꯏ ꯇꯟꯖꯥꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯊꯣꯝꯕ ꯀꯩꯗꯧꯔꯦ ꯏꯌꯥꯝꯕ ꯊꯪꯅꯕꯒꯤ ꯃꯈꯥ ꯈꯨꯜꯗ ꯑꯁꯤꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯏꯁꯤꯡꯗ ꯇꯥꯎꯊꯔꯦ ꯍꯥꯏꯅꯍꯧꯏ ꯑꯉꯥꯡꯗꯨꯁꯨ ꯆꯍꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯤꯕꯅꯦ ꯍꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯧ ꯅꯍꯥꯅꯦ ꯍꯥꯏꯌꯦ ꯆꯥꯎꯊꯣꯏ ꯊꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯝꯕ ꯆꯠꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯊꯣꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯈꯥ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯛꯄꯅ ꯎꯔꯦ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯆꯥꯎꯊꯣꯏ ꯃꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯤ ꯆꯥꯎꯊꯣꯏ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯎꯔꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯆꯥꯎꯊꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯂꯩꯍꯥꯎ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯁꯤ ꯃꯤꯠ ꯄꯥꯡꯒꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯩꯍꯥꯎ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯀꯞꯆꯔꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪ ꯄꯥꯕꯕꯨ ꯋꯥꯔꯧꯗꯨꯅ ꯅꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯥꯅ ꯆꯥꯒꯤ ꯅꯐꯝꯗ ꯑꯩꯅ ꯄꯪꯕ ꯑꯣꯏꯔꯨꯕꯗ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯗꯨꯅ ꯏꯆꯥꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯈꯤꯗ꯭ರೆ ꯏꯄꯥꯒꯤ ꯊꯣꯏꯕ ꯁꯦ ꯍꯧꯒꯠꯂꯣ ꯏꯄꯥ ꯂꯥꯜꯂꯦ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯗ ꯍꯧꯒꯠꯂꯣ ꯂꯩꯍꯥꯎ ꯌꯨꯝꯗ ꯆꯠꯂꯁꯦ ꯁꯦ ꯅꯆꯥ ꯊꯣꯏꯕꯁꯦ ꯃꯄꯥ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯈꯤꯗ꯭ꯔꯦ ꯁꯦ ꯂꯩꯍꯥꯎ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯑꯁꯤ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥꯕꯨ ꯆꯥꯎꯊꯣꯏꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥꯕꯨ ꯂꯩꯔꯣꯜ ꯆꯟꯁꯤꯟꯕꯤꯔꯝꯃꯤ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯆꯥꯎꯊꯣꯏ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯃꯤ ꯀꯩꯐꯕ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯅꯪꯅ ꯑꯩꯒꯤ ꯂꯩꯍꯥꯎꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯀꯩꯐꯕꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄꯗ ꯎꯔꯝꯃꯤ ꯀꯩꯐꯕ ꯆꯥꯎꯊꯣꯏꯕꯨ ꯎꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯗꯨꯅ ꯀꯩꯐꯕꯕꯨ ꯐꯥꯔꯝꯃꯤ ꯀꯩꯐꯕꯅ ꯆꯥꯎꯊꯣꯏ ꯀꯩꯅꯣ ꯊꯥꯡꯗꯣ ꯊꯝꯃꯣ ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯊꯥꯡꯗꯣ ꯊꯝꯃꯣ ꯆꯥꯎꯊꯣꯏ ꯀꯩꯐꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯀꯩꯐꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯀꯩꯐꯕꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯔꯝꯃꯤ ꯀꯩꯐꯕ ꯑꯗු ꯑꯣꯟꯅ ꯊꯣꯏꯅ ꯑꯋꯥ ꯆꯩꯅꯥꯗꯨ ꯉꯥꯏꯍꯥꯛ ꯈꯪꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯗ ꯆꯥꯎꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ ꯈꯪꯕ꯭ꯔꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩ ꯄꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯂꯝꯕꯗꯒꯤ ꯀꯞꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯃꯣꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯈꯦꯡꯅ ꯄꯨꯝꯉꯥꯡ ꯉꯥꯡꯂꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯂꯩꯃꯥꯏ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨ ꯌꯦꯡꯉꯣ ꯂꯩꯍꯥꯎ ꯏꯁꯦ ꯀꯩꯐꯕꯒꯤ ꯏꯅꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯕꯅꯤ ꯏꯆꯥ ꯊꯣꯏꯕ ꯌꯦꯡꯉꯨ ꯇꯨ ꯄꯥꯕꯅ ꯐꯠꯇ꯭ꯔꯕ ꯃꯥꯕꯨ ꯍꯥꯠꯂꯦ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯂꯩꯍꯥꯎ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯂꯩꯍꯥꯎ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯃꯥꯒ ꯂꯣꯏꯅꯒꯅꯨ ꯄꯨꯟꯒꯅꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯀꯣ ꯅꯪꯁꯨ ꯏꯆꯥ ꯊꯣꯏꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯅꯤꯀꯣ ꯂꯩꯍꯥꯎ ꯑꯩꯅ ꯈꯣꯏꯅ ꯃꯥꯅꯖꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯩꯍꯥꯎ ꯑꯩ ꯂꯥꯜꯂꯦ ꯑꯩꯃꯨꯛ ꯐꯠꯇꯕ ꯑꯄꯪꯕ ꯃꯤꯗꯤ
ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯨꯕ ꯀꯩꯐꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯔꯥꯏꯔꯨꯕ ꯆꯥꯎꯊꯣꯏꯁꯨ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯁꯤꯕ ꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫